Former Union Home Secretary A.K. Bhalla Manipur gi anauba governor oina hayeng ayuk pung 10 makhai taba matamda Raj Bhavan da wasak lauragani. Kumja lising aniga supna kun mari loikhiduna lising aniga supna kun gamanga lakpada awanungai mafam kharada pangtok chakrabasu mafam kharadadi kuki lalauba singna bom amadi nongmai yauna akanba maongda kaptharakre. Amasung Manipur Pradesh Congress Committee na Minister Amadi MLA Oirambal Laikhidraba Thaudam Devendra Singh gi mafamda ikai khumnaba utkre. Kurunjari ISCOM News Miheng Tabiri Bakwai Punama Kwai Pinky Okram na Taram na Okjari Pungjasi Faubagi Marui Papao Singh Pizari. Former Union Home Secretary A.K. Bhalla Manipur gi anauba governor oina hayeng January 3 gi ayuk ki pung 10 makhai taba matamda Imphal gi Raj Bhavan da wasak lauragani. Rashtrapati Bhavan dagi thokiba notice amada former Union Home Secretary A.K. Bhalla bu Manipur gi nauna governor oina appoint tawkhibani. Ajay Kumar Bhalla na kumja lising aniga supna kulhumdoi gi July 18 da Manipur gi Governor oina thaupu khiba Lakshman Prasad Acharya gi mahut silagani. Manipur gi Governor oibagi ayaba piraba Bhalana Manipur da hauzik thokliba irang asida achauba thaudang ama lauduna lamdam asida ingchikpa purakpada achauba mayong yagadauri. Kumjali singa niga supna kunga mari loikhiduna kumjali singa niga supna kunga manga anauba chahi lakpada awanungai mafam kharada pangthokrabasu mafam kharada chakcha haijana duna leiringai cheirakta bom amadi nongmai yauna kuki lalauba singna akanba maongda kaptharakre. Imphal West ki Sekmai Kendra gi manung chanba kadangban part 1 part 2 da Kara Kharam Wi-Fi Maikai dagi numidangi pung 12 khare helakpada nongmai round kaya kapa hauraklaga ahing nongyai matung pung ama khare helakpada bom yauna akanba maongda kaptharaki hairi. Khunjadagi fangba pauda pung 3 khare helakpa da lepki hairi. Marak asida kadangban part 2 apunba maira paibi gi secretary elangbam ongbi santi leimana pendabagi wafam kaya fongdorakli. Part 2 say the way behind the Nomaka Horpasi. I quite allied sing Hina Kanawa, quaking the damgi and the ladybug, the damgi, Mataki, station the cookies in Laga, Pungama Karahela Pataki, Quaki Mahadeogi, Zagada Quakuna, watching a lady with a Rashi Hana, no way to come Horpani. The Nomaka Horpasida, command we have the question the community authority. Aquagi announcing a quick Kunapa, Sashing a coin lady was Sigi, Mahadevaki, Hekmatakis later, Quagi, Hana, Cookie Lambazaga, the coin of his uncle Hayose. So there is a BSF labor. BSF labor is the BSF Hekmatatan in Mokono, no make up a horese. BSF lane a lane a grammatic and no make up a horabino, a quay Kangi, a singai, as an answer, Quay, Henry. So my dog the number of the Elakima Pasida, question no make up some hore, quick command of Siki, the Quakin away. Akwai somda akwai noi kapam oi ba jaga sida di BSF si lai BSF na lai bani na akwai na su kuki lai na heta akwai gi angang kun pangang sing su heta ku hanro ba ya do phi mo ko oi ma ta ko oi adon BSF sing na noi kapi gadra na to CRPF su lai akwai kadang ban gi ki akwai kadang ban school sida su CRPF lai mi sing ma thak ta su CRPF lai le som akwai karam da do su CRPF lai bani oi ma thak ta Aqui Karam Betel, I copy Manning the Tiny Valley was a gazi. She is so sharp a flavor. Makoi Lane, come I don't cooking, I couldn't make up no. Quite Massi Wangs in a cozy, Quincy, Kana, quite of the ribs in my way a gun hang is. And Makoi Lane and no my Jacom, Puida, no make up a Adubu, no make up a yai, have a sequoia, Kali, Madame di Mamang is a he. Mamang is a to the then Canosida 23 gi. 24 gi kano sida me dagi hokpa lan sina December ki tang kun thas da su akoi gi kun la panga ma ko kin no me kapsel pa da akoi sing mathak sida ko kha bai na nga me cha ma si ki bani hari bo si gi ba jaga sida ko ki sing sina ka khala ka
ꯑꯩꯈꯣꯏꯗ ꯉꯁꯤꯁꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ Manipur Pradesh Congress Committee na 40 Ziribam Assembly Constituency da Minister amadi MLA oiramba Laikhidraba Thaudam Devendra Singh gi mafamda ikai khumnaba utkre MPCC ki President Kesa Mega Chandra Singh gi liching makhada CLP leader Okram Ibobi CWC member Gaikhangam Deputy CLP leader K Ranjit Singh former Speaker T.S. Lokeswar Singh MLA Surya Kumar Okram former President M. Okendra Amadi and Loken Singh na chingba maru oiba miyoi kayana Congress Bhavanda ngarang pangthokiba ikai khumnaba utpagi thorom aduda saruk yakhi Manipur ki amna luraba siraba anjada haiba tare Manipur ki apunba saktam Manipur ki integrity se kaiba yaroi haiduna khongpham setna lepiramba dugumba saknairaba ki yamba the Thodam Devendra Haidare Matam Changna Jiribam Assembly Constituency ki Mute Oibiramba Hana Kanodana Lake the Bashida Manipur Pradesh Congress Committee na Simbi Langbiduna Magi Mafamda Aloiva Bidai Haivatare Karim Tashu Koi cutting eye late Mitki Piranga Loinana Laimanam Tawaita Su Magi Mafamda Tawiman Kangba Utsabagi function Koina Tojari Base Other Masi Koi party gidi Damna Asoba Asset ama woiba haiba tare yamna ingba tappa yamna matik saba well qualified woiba ai ngasai mathakta thamjagi bedoni yamna aruba tanja lakpa kandada aruiba decision loram daida koi yamba siki advice matam puramakta koi lojaba any cabinet ki aruba decision Manipur kaiba yaba aruba decision lakpa kandada yamba matam puramakta koi mayam se Lamjing biba haiba tare logi field wero amagi field wero amagi field wero mahanga Manipur gi dawta da pibiramba contribution sidi habada loiba khamba nairoi haiba tare National Fisheries Digital Platform da online registration tawagi camp ama Thobal District ki Laisang Them Khong Manung Mayai Lekai Community Hall da haukiba December kuntraga mathoi da pangthokre District Fisheries Officer Thobal na Laisang Them Khong Manung da leiba YAL Club amadi apunba Yaifa Sintha Ngami Loop aniga khusam naraga sinba online registration camp aduda Thobal Laisang Them Khong Manung da leiba Ngami Chamaga Yang Khairom online registration tawba ngamki online registration camp aduda Sarukya Kiba District Fisheries Officer Kaisam Dineshwar Nahai Leibak Asida Ngami Singidamak Kendra Lengak na Paikhalakliba Taurang Sing Asi Ngami Singi Kutta Yohanabagi Pandamda Paikhatliba online registration camp Asiyamna Maruiba camp Amani camp Asida registration Tahoudraba Ngami Singna GFO Thobalgi office Natraga Common Service Center Singda Chatlaga register Tawbayai camp Aduda Puna Ngami Chamaga Yang Khairom online registration tawba ngamki aduga registration tawraga Ngami Singda certificate su yenthoki District Fisheries Office Thobalgi official amadi staff sing su sarukyaki Nakalamaromda National Fisheries Digital Platform registration tawbagi camp amasu Kakching District ki Langmaidong Maning Awang Lekai gi waiting set ta pangthokre District Fishery Office Thobal amadi Kakching District na Ukrong Lambi Fisheries Development Cooperative Society ga khusam naraga mafam anida sinba camp aduda ngami marfutara mangarom na registration tawki Thawan District Fisheries Officer Thawan gi mieng makhada Thawan amasung Kakching da leba begi nga yugeba amasung nga da mari lena ba farmer khuding makta hai ga begi farmer begi fish farmer registration asi tangai phatana goi tawgani hai ba si tawri bagi maram sina kai gino hai ba si da ikoi PMMSY ki makhada lai scheme sing asi hai ba farmer registration certificate asi yaw zagadi matung tarakpa kanda goi ki beneficiary mo oidi abagi khurung chabudu lai goi da aduna maram oi kanda goi ngasi farmer registration program asi pangthok sabani hai ba farmer registration asi kamdong na kamaina pangthok kadage mobile number Sambiraga High University Wiki Farmers Magi registration to way I Natragana Wiki Manak Put the CSC with Common Service Centers in the Sapiraga link the mobile number to Kubira Matunchida Magi the car able to commence in the Happy Raga Pharmacy registration to way I High Farmers registration card I see
kayam yamna maru oige hai taragadi mamang suina panjagre matung tarakpada oigi MMSY gi makhada leiba beneficiary ama oige hai taragadi hai ba pharmaca si yaudagadi yaroidaba maramna oigi district fishery officer thowan gi ne makhada paptaknana oigi primary research program si patok Miyamgi awa ana leita laira singidamakta angam mateng pangba haibasigi wakhalonda safonglakiba awa ana taraba singi marup sing AATM gi thawmi singna ngarang chingmairong MBC Church gi thangnabada hangliba relief camp asida leiriba inmate singbu chakobagi thorum pangthokre AATM da sinduna chakoba thorum aduda relief camp aduda leiba inmate kuntrana mapungoina saruk yaki loinana chakoba aduga mari lenana AATM gi thawmi singna inmate singidamakta achamba khudol sing tamki hairiba relief camp asida leiba laibak thiba thodok amada leikhidaba Churachandpur dagi Moirangthem Kiran mahaki imung manungi miyoi singda AATM gi maikai dagi sel oina lupa lising tara mateng pangki chakoba siga mari leinana relief camp aduda leiba serau dagi yendrembam wangthoibina phongdorakibada Maitai Lebak asigi awa ana thallaba marak asida serau amadi sugnu romdagi lanjena raktuna mafam asida saidang famlauduna leiribani awa ana taraba singi marup sing AATM na chakau biduna achamba khudol pot tambiduna tamhauraba yumda hanjinba ngamnanaba amadi lakliba kumja lisingani ga supna kunga manga asida awa ana khudingmak asi thokdaba oirasanu haina phongdorakli Nasi 2024 के अवा आना थल्लबा मेते लेबाकी अवा आना थल्लबा मतम सिदा अखोइसु लान चेलक्तना आग सेरौदगी सेरौ सुगुनु हारिबु मकम दुदगी लान चेलगा मकम सिदा सैदान फमलो नंग लेजबनी अखोइबु अवा आना तारबा सिंगी देबांग मरुपना समना अखोइ एटीएम हाइना थंगलिबसिना नसी अखोइदा यामना मिनुंसिगा लोइनना अखोइ ahauga sagle lama simbu duna ngamjaba khutom pot kha piraga hoi matungda hoi tamhorba yumda mu hanjanba ngamna bagi mupugi mafamda nijabaga loina na ngasi minungsi upiba masi hoi thamoi de am kenjaba yam nusijaba ama aduna matung tarakpada awana taragate bang singi damakta hoi ATM hairiba kangbu ase group ase tho henam hoi yaithaba mikap Opa awana leitaba moina khatimak tengwang mangamba awana leitaba ama oirasnu haibasi ai ngai dagi thamjari Sunrise Club Kadampokpi Juribamna Sinduna Sunrise Club Playground da Team Taranipana Saruk Yaduna Sanariba First Moirangthem Nabachandra Singh Memorial Open 6-a-side Football Tournament 2024-2025 ki haukiba December thagi tang kuntra matoi da sanakiba final match da Moirangthem brother na SRCK a bu penalty shoot out da Panjal Mari Anida Maithiba piduna Moirangthem brother na tournament asigi mapu oikre aduga RCKA na runner-up ta haure ngasigi match sing haukiba December ki tang kuntra matoi da sanakiba match sing aduda KIs Nilakamal Aziz Haidar o Biseshwar na conduct tauki Moirangthem brother gi sanaroi Renedy jersey number 8 na ahum suba minute ta goal chanduna goal gi account hangtoki aduga SRCK gi sanaroi Sanathoi jersey number 7 na mapan suba minute ta goal ama chanki amadi Moirangthem brother gi sanaroi jersey number 7 na kungatare suba minute ta goal ama ga chanduna half mamangda Moirangthem brother na SRCK dagi goal ani amada mangzil thaduna leikhi half matungda SRCK ki sanaroi N Kisan jersey number 6 na 5 yankai ga nipan suba minute ta goal ama chanduna apiba matamda Moirangthem brother amadi SRCK team ani goal ani chanduna draw taki Aroiba final decision penalty kick kaunaki maduda Moirangthem brother na goal ani amaga chanduna SRCK bu goal mari ani da maithiba piduna Moirangthem brother na tournament asigi champion aduga SRCK na runner up takibani final match asigi SRCK gi sanaroi koizam Sanathoina best player taki aduga Moirangthem brother gi sanaroi ahaibam Dipura Singna best goalkeeper of the tournament ki prize loki final match ki champion da cash prize oina lupali sing kunmanga aduga runners up ta ki ba team da cash prize oina lupali sing tara manga amadi best player sing
गी प्राइज सिंगसु थौरम गी चीफ गेस्ट अमदी प्रेसिडेंट न खुसिनकी निंगसिंग बयाई फुटबॉल टूर्नामेंट असि सिंगजमई थोंगाम लेकाय द लेबा मोइरांगथेम स्टेलिन सिंह अमदी महाकी इमुंग मनुंगना मखोयगी लेखिद्रबा मपाबुंग मोइरांगथेम नवचंद्र गी मिंगदा कच्चबा टूर्नामेंट नि लोइसिलकपदा मरुइबा पाव अमुक अना थमजरी Former Union Home Secretary A.K. Bhala Manipur ki anoba governor oina hayeng ayuk pung 10 makhai taba matamda Raj Bhavan da wasak lawragani Kumja lising aniga supna kunga mari loikhiduna lising aniga supna kunga manga lakpada awa nungai mafam kharada pangthokrabasu mafam kharada bom amadi nongmai yauna akanba maongda landarakre Amasung Manipur Pradesh Congress Committee na Minister amadi MLA oiramba laikhidaba thaudam Devendra Singh gi mafamda ikai khumnaba utkre ISCOM News na sandok chaba Manipuri Pau Pungja Sifaw bagi oinadi matang swai sa loisinjare makhataba Pau Singh gidamak ISCOM News po adumak mityeng taduna lebiyo